ꯃꯌꯥꯝꯕꯨ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯊꯣꯏꯕꯤꯅꯤꯒꯤ ꯀꯄꯜꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕꯁꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯎꯔꯨꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯒꯀꯣ ꯐꯣꯡꯗꯣꯛꯄꯁꯦ ꯉꯝꯖꯗꯕ ꯐꯣꯡꯗꯣꯛꯂꯨꯔꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤ ꯈꯪꯅ ꯉꯥꯡꯉꯤꯅꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕꯤ ꯆꯥꯡꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯛꯇꯕꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯏꯆꯟ ꯑꯃꯅ ꯋꯥꯍꯩ ꯑꯁꯦ ꯐꯣꯡꯗꯣꯛꯆꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯆꯟ ꯑꯁꯤꯅ ꯍꯥꯏꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯛꯄꯁꯦꯀꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯔꯝꯕꯒ ꯑꯩꯅ ꯐꯣꯡꯗꯣꯛꯅꯤꯡꯅ ꯂꯩꯖꯔꯝꯕꯗꯣꯀꯣ ꯃꯥꯅ ꯐꯣꯡꯗꯣꯔꯛꯑꯦꯕ ꯉꯁꯤꯀꯣ ꯃꯥꯅ ꯐꯣꯡꯗꯣꯔꯛꯑꯦ ꯑꯗꯣ ꯐꯣꯡꯗꯣꯔꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯉꯁꯤꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇ ꯂꯦꯞꯄꯒ ꯑꯗꯨꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯗꯨꯅ ꯂꯥꯛꯆꯕꯅꯦ ꯑꯩꯒꯤꯁꯨ ꯈꯔ ꯄꯦꯟꯗꯕ ꯍꯥꯏꯖꯒꯦꯅꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯃꯐꯝꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯁꯤꯒꯤ ꯃꯩꯇꯩ ꯆꯅꯨꯔꯥ ꯑꯃꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯈꯔ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯊꯝꯂꯛꯂꯤ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯇꯨꯝꯃꯒꯦꯅ ꯐꯃꯨꯡꯗ ꯆꯪꯉꯛꯑꯕ ꯀꯥꯟꯅꯦꯕꯀꯣ ꯁꯤꯗ ꯇꯨꯝꯃꯝꯗꯥꯏꯒꯤ ꯉꯥꯏꯍꯥꯛꯇꯪꯒ ꯐꯦꯁꯕꯨꯛ ꯆꯪꯉꯝꯕꯗꯨꯗꯩꯗ ꯑꯩꯅ ꯄꯣꯁ ꯑꯃ ꯊꯦꯡꯅꯩꯌꯦꯕꯀꯣ ꯌꯨꯅꯤꯠ 80 ꯌꯨꯅꯤꯠ 59ꯅ ꯁꯨꯃꯥꯏꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯁꯨꯃꯥꯏꯅ ꯀꯟꯕꯤꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯊꯥꯗꯣꯛꯈ꯭ꯔꯦ ꯐꯖꯅꯀꯣ ꯑꯗꯨꯒꯤ ꯄꯣꯁ ꯎꯕꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯣꯏꯔꯥ ꯄꯦꯟꯗꯕ ꯍꯥꯏꯗꯣꯏꯔꯥ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯣꯏ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯣꯏꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯗꯦꯅ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯅ ꯂꯣꯏ ꯀꯟꯕꯤꯔꯒ ꯂꯥꯛꯑꯦ ꯑꯩ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯒ ꯌꯥꯝ ꯈꯪꯉꯩꯗꯅ ꯍꯥꯏꯖꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯨꯅꯤꯀꯣ ꯂꯥꯟ ꯇꯧꯅꯕꯅꯦ ꯑꯁꯨꯛ ꯌꯥꯝꯕ ꯃꯤ ꯏꯕꯨꯡ ꯑꯣꯏꯁꯅꯨ ꯏꯄ꯭ꯋꯥ ꯑꯣꯏꯁꯅꯨ ꯀꯣ ꯏꯆꯦ ꯑꯣꯏꯁꯅꯨ ꯏꯆꯟ ꯑꯣꯏꯁꯅꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯑꯩ ꯊꯑꯣꯏꯅ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯗꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯤ ꯑꯗꯨꯕꯨ ꯏꯖꯥꯇꯤꯒꯤ ꯑꯃ ꯂꯩꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯈꯟꯖꯟꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟ ꯇꯧꯅꯔꯕꯅꯤꯅ ꯈꯔꯗꯤ ꯁꯣꯛꯄ ꯇꯥꯕꯅꯤ ꯁꯤꯕ ꯇꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯒꯁꯨ ꯑꯗꯨꯕꯨ ꯍꯦꯟꯅ ꯍꯟꯇꯛ ꯍꯧꯈꯤꯕ ꯖꯤꯔꯤꯒꯤꯗ ꯃꯣꯏ 6 ꯁꯤꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯊꯥ 9 ꯑꯗꯒꯤ ꯆꯍꯤ 2 ꯃꯈꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤ ꯑꯉꯥꯡ ꯂꯩꯈꯤꯗꯕꯗꯣꯀꯣ ꯑꯗꯨꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯑꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤꯁꯦꯀꯣ ꯊꯥ 9ꯒꯤ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯏꯆꯥꯒꯨꯝꯕꯅꯦꯕꯀꯣ ꯆꯍꯤ 2 ꯃꯈꯥꯏꯒꯤ ꯑꯉꯥꯡꯗꯣ ꯏꯆꯥꯒꯨꯝꯕꯅꯦꯕ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯅꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯊꯥ 9ꯒꯤ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯏꯃꯥ ꯕꯕꯥ ꯍꯥꯏꯕꯐꯥꯎ ꯀꯧꯕ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡꯅꯦꯕ ꯇꯥꯗꯤꯡ ꯇꯝꯕꯤꯔꯤꯕ ꯑꯉꯥꯡꯅꯦꯕ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯀꯃꯥꯏꯅ ꯍꯥꯠꯈꯤꯒꯦ ꯌꯦꯡꯉꯣ ꯑꯗꯨꯗ ꯅꯠꯇꯅ ꯄꯤꯁꯛ ꯄꯤꯛꯏꯕ ꯅꯨꯄꯤ ꯃꯆꯥꯗꯣꯀꯣ ꯆꯍꯤ 13-13ꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯅꯨꯄꯥ ꯀꯌꯥꯅꯅꯣꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕꯗꯣꯀꯣ ꯑꯗꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯀꯣ ꯆꯩꯅꯥꯗꯣ ꯑꯩ ꯏꯁꯥꯗ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯜꯂꯨꯕꯗꯅꯦ ꯆꯩꯅꯥꯗꯣ ꯐꯖꯅ ꯐꯪꯉꯦꯕ ꯑꯗꯒꯤ ꯏꯃꯥꯒꯨꯝꯕ ꯏꯕꯣꯛꯀꯨꯝꯕ ꯆꯍꯤ 70 ꯁꯨꯔꯕ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯀꯌꯥꯅꯅꯣꯕ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕꯗꯣꯀꯣ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯈꯩꯅ ꯍꯤꯡꯅꯒ ꯑꯗꯨꯃꯥꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅꯒ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠ ꯊꯥꯔꯣꯏ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯀꯥꯟꯗ ꯊꯥꯗꯣꯛꯈꯤꯕꯗꯣ ꯊꯃꯣꯏꯗ ꯌꯥꯝ ꯆꯥꯛꯄ ꯑꯃ ꯐꯥꯎꯋꯦꯕꯀꯣ ꯇꯁꯦꯡꯅ ꯑꯁꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯖꯕ ꯋꯥꯐꯝ ꯈꯔ ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯐꯣꯡꯗꯣꯛꯆꯔꯛꯏꯕꯁꯦ ꯑꯩꯁꯨ ꯍꯥꯟꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯡꯗꯣꯛꯂꯨꯔꯒ ꯀꯔꯤ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯅꯅ ꯂꯩꯈꯤꯕꯅꯦ ꯑꯩꯁꯨꯀꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯗꯣ ꯐꯥꯔꯒ ꯍꯥꯏꯗꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯈꯔ ꯂꯩꯔꯦꯕꯀꯣ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯁꯥꯎꯅꯤꯡꯉꯤꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯑꯃꯅꯦꯕ ꯁꯥꯎꯅꯤꯡꯉꯤꯁꯦꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯗꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯤꯀꯣ ꯐꯖꯅ ꯍꯥꯏ ꯌꯥꯝ ꯄꯦꯟꯗꯦꯕ ꯃꯤꯌꯥꯝꯅ ꯐꯥꯔꯕ ꯃꯇꯨꯡꯗ 80 ꯌꯨꯅꯤꯠ 59ꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯁꯤꯟꯅꯔꯦ ꯑꯗꯨ ꯄꯨꯂꯤꯁꯇꯨꯅ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯄꯪꯉꯤ ꯍꯥꯏꯗꯣꯏꯔꯥ ꯁꯤꯡꯉꯤ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯍꯥꯏꯁꯦ ꯃꯣꯏꯗ ꯐꯨ ꯆꯩꯔꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯣꯔꯆꯔ ꯇꯧꯔꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯗꯣ ꯍꯥꯠꯇꯣꯛꯈꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯄꯤꯁꯛ ꯄꯤꯛꯂꯤꯕꯁꯦ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯔꯒ
kaisu khangjadraba angangsingdo aduda tawgiba mayam makhoibu hatokpirakpa mayam borak tureda tawraga lakpa image sine ubada se tu chungeba hujik phawba tu chungeba madu photo mayamda ubada yam tu chungeba karam fibamda aikhoigi mioi tarukdo karam fibamda lakhi karam fibamda makhoibu isingduda thadarki hibe haibado punama uhori ngaktaneba madugi thawai chakpado pendeba kanam phobo pendeba sidesida ko aduna achakpa kayado phongdoksira khallaga matungda phongdokcharakpaneba ichan nasinasu phongdokchare mayang mafamda ma nungaite haiduna mamitei mapitana ko thawoi chakpado phongdoraimeba ko nakhoina sidesida lalle hairasu haijaroina ko adubu aikhoigi mioi taruktuda tawriba mayamduna chakpa mechaktuna phongdoknariba ngangtani saubiba yade warobiba yade haina ai mayamda request tabjariba ko adubu kai haitare makhoina tawreiduga haidi akhoigi meitei jine naw sinsina tawrisi ka yam sathina khenareba adu moida kyam jamna bhab taminasi haidoinoba nate kuki moida akhoina kayam haijagidorigeba amuktang punna laiminasi phajana tawna laiminasi lanse loisansi habise kayam jam haimina gidoino mogi tawhom thokpa ama tawna layeba ko aikhoigi meitei ichine naw mogi makhutta changhibada hingnamta thadrokpraba loipna ma siraga loina siraga loina unare siraga ko thawai chaktriba yengo aduga masigi matangda oiba amamu iyamba amna mu phongdokchare makisu khara taminarse mana phongdokpa wahai singji taminase ado mayamda kari phawbige haibda magi simsu yengbiro koigi policing je manipurgi policing je koigi state forcing je mogi saruk yaudawra leibakse kaida yawni ge mayung mingon non thuga matu musa thakon namningai moidi sifa yawbure leibak ning ge sokti yawde boida ngasidi koigi aigi friend mayam ko aigi facebook ta friend oibiba aigi jinnaw amadi aigi yamba aigi sungmanaba aigi echan mayamda kaigumba khara aigi mot oiba wafam khara ai thamjage aije numit ni humni mukte je isa nungai nabage je phone je payudreba aduga ai whatsapp group kuma kaigumba amta yemudreba ko ado hai je ngarang ji sak tang nungai nai je facebook je paibane Facebook je paibajida ngarang je kakching police na tawrakanda kuki mamamja ani thadoki haibagi polama jai thenare ado sideida aina hainingudi ko naside thamoi je nungaite dine yemo jirida khoigi angang macha thani pan tangai ba amana chahi tare dipang tangai ba nupi macha ma aduga amana chahi ahum mari tangai ba dipa macha amga ko aduga hanubi amaga ima amaga aduga je ani maga kukina haraga hatkibodo angang macha thani pan tangai ba angang macha su moi dilena thadeba midai macha ni hade aduna ayam daina hainingudi ko teigen dade yengo jirida tawide ngo barak ko na taro mai taw la ka jingda barak to na atene taw la jingda duga sidana ko mitei masana ko ki misa pha ka thui aseng na sije tabado ko ngamdre ko ai thongje pu ngamdre ai ngo ba adu ko ge policing je manipurgi policing je ko ge state forcing je mogi saruk yaudawra leibakse kaida yawni ge mayung mingon non thuga matu musa thakon namningai moidi sifa yawbure leibak ning ge sokti yawde boida siai dre jai phawla tiraba phawla na walu de na amang tom nani aigi mazu more de legiri mege det sida lan hawi mege det 6 da aigi malite mege det 7 da ngdang wayong gi pung ahum khai mari de poloi adu ju di stop da masama suwe ba ko na ko chen de ko kini lan ro ko di stop ko ba sungguh mayam selai ko ai ngonda ko ai ngonda nungai taba aduga yang kapsingi police sing ngarang thabe photo ka thagale yam lian yam pajar mena masak sing duga moi magi mache macha ning da thom ga di ngojiri da siri sing barak turen ne sing turen a ko ne taw lai do angang macha do samo yam chiri so e ngai te pende ko la la ji lan ne hena mi ne mi po ne
ꯁꯥꯅ ꯁꯥ ꯄꯣꯛꯄꯅꯦ ꯍꯨꯏꯅ ꯍꯨꯏ ꯄꯣꯛꯄꯅꯦ ꯃꯣꯏꯗꯤ ꯁꯥꯅꯦ ꯃꯣꯏꯗꯤ ꯍꯨꯏꯅꯦ ꯁꯥꯕꯨ ꯍꯨꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯀꯜꯂ ꯊꯝꯒꯗꯣꯏꯅꯣ ꯅꯣꯏꯅ ꯁꯥꯅ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯩꯒꯤꯅꯣ ꯍꯥ ꯂꯩꯕꯥꯛꯁꯤꯡꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯑꯣꯔꯗꯔꯅꯣ ꯌꯦꯛꯅꯕ ꯍꯥꯠꯄꯗꯕꯣ ꯐꯥꯔꯦ ꯇꯣ ꯀꯥꯞꯊꯣꯛꯂꯔꯦ ꯇꯣ ꯍꯥꯠꯇꯣꯛꯂꯔꯦ ꯀꯩꯗꯧꯕꯒꯤ ꯑꯣꯔꯗꯔ ꯉꯥꯏ ꯂꯩꯗꯣꯏꯅꯣ ꯌꯦꯛꯅꯕꯅꯤ ꯍꯥꯠꯇꯣꯏꯗꯣ ꯌꯦꯛꯅꯕ ꯍꯥꯠꯄꯗ ꯑꯣꯔꯗꯔ ꯂꯩꯇꯦ ꯈꯪꯉꯣ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯣ ꯅꯣꯏ ꯅꯆꯤꯟ ꯅꯆꯤꯟꯁꯤꯡ ꯐꯥꯔꯗꯤ ꯅꯣꯏꯁꯨ ꯀꯥꯞꯅꯕꯗ ꯃꯌꯥꯝ ꯄꯥꯜꯂꯤ ꯅꯠꯇ꯭ꯔꯣ ꯀꯃꯥꯟꯗꯣ ꯃꯌꯥꯝ ꯄꯥꯜꯂꯤꯌꯦ ꯀꯥꯞꯅꯕꯗ ꯀꯨꯀꯤꯒ ꯀꯥꯞꯅꯕꯗ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯊꯃꯣꯏꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤꯗꯤꯀꯣ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯔꯤꯁꯤꯡꯗꯣ ꯀꯣ ꯑꯩꯒꯤ ꯏꯆꯦ ꯏꯃꯥ ꯉꯥꯛꯇꯅꯦ ꯁꯤꯔꯤꯁꯤꯡꯗꯣ ꯅꯨꯄꯤ ꯑꯉꯥꯡꯅꯤ ꯀꯥꯏ ꯃꯣꯏꯅ ꯀꯟꯕꯤꯔꯛꯈꯤꯕ꯭ꯔꯣ ꯍꯥ ꯃꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯀꯟꯕꯤꯔꯛꯈꯤꯕ꯭ꯔꯕ ꯂꯥꯟꯅꯤꯅ ꯀꯜꯂꯝꯃꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯟꯅꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯂꯥꯟꯗꯕꯨ ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯨꯠ ꯊꯥꯕ ꯌꯥꯗꯦꯅ ꯀꯔꯝꯕ ꯂꯣꯗ ꯌꯥꯎꯒꯦ ꯀꯔꯝꯕ ꯑꯥꯏꯟꯗ ꯌꯥꯎꯒꯦ ꯇꯧꯔꯛꯀꯅꯣ ꯁꯤꯗꯤ ꯂꯥꯟꯅꯦ ꯌꯦꯛꯅꯕ ꯍꯥꯠꯇꯣꯛꯅꯗꯣꯏꯅꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯒꯤ ꯀꯪꯂꯩꯄꯥꯛꯁꯦ ꯇꯪꯈꯥꯏꯍꯟꯕꯤꯌꯨ ꯌꯥꯗꯦ ꯃꯣꯏꯅ ꯔꯤꯐ꯭ꯌꯨꯖꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯄꯤꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯪꯈꯥꯏ ꯄꯤꯊꯣꯛꯑꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯀꯩꯗꯧꯕꯒꯤ ꯄꯤꯊꯣꯛꯇꯣꯏꯅꯣ ꯃꯣꯏꯗꯤ ꯂꯝꯗꯣ ꯈꯣꯠꯆꯟꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯔꯛꯄꯅꯦ ꯂꯝꯗꯣ ꯈꯣꯠꯆꯟꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯃꯤꯇꯩ ꯃꯊꯛꯀꯤ ꯂꯥꯟ ꯇꯧꯔꯛꯄꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯀꯩꯝꯇ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯗ꯭ꯌꯨꯇꯤ ꯈꯔ ꯇꯧ ꯑꯗꯩꯗꯤ ꯒꯥꯔꯤ ꯅꯝꯕꯔ ꯈꯔ ꯌꯥꯎꯗ ꯑꯗꯨꯒꯨꯝꯕ ꯐꯥꯕꯗꯨꯔꯕ ꯅꯣꯏꯒꯤ ꯅꯣꯏꯒꯤ ꯅꯊꯧꯁꯦ ꯅꯣꯏꯅ ꯄꯥꯏ ꯅꯣꯡꯃꯗꯤ ꯀꯩꯗꯧꯅꯕꯅꯣ खितंग तौरोगा अखोइगी लान चलेब इमेजसिंगिना रेली मचा को चसगे हाबु नोइना स्मोक बम कापसनदना टियर गा कापसनदना रबर बुलेट कापना हा अदुगुमदना तिन थोइने जेकनाबदना तिन थोकतिनि नय कायदा लाल लरगे खoi हुजे कायदा लाल लरगे बजे खगा वखन खलो केदु थादोक्तिनो अंगांग ओइगेरा अहल लोइगा सेगाय वइ हाकदबे उकिया फुपसिदे मुथतदबनि लोइनामा नोइना साना खंदि गइनो मिटे मचा मरगा अरो थादुइबा मिटे मचाइंदो इयांग गातोरगने खंब्रा मापा कुकी यावमने अदुम थादुइबने सकथुजा चिंचिंगा गने खंब्रा तोकनो मिनाय मचादा नरमदम थुवै नुगायना चारगा फम लेनि खनबनोना सकथुजा सकसिंदुगैबो यादगदि यादे यागदि यारे याबा चिरनाव मयामा अतोप जाति मानदा मयाम लेमिनेसिदि खै मणिपुरदा इसी हिंगिनेसिदि लानजिबो खैना होब्रो मोइना होब्रो लोइ ले एगोन हिस्ट्रीजो मोइना मिनुसी लेद्रगा मैतै अखोइना कदबै मिनुसी लेरिनो अरामाय इचिने नाउना करिगी मिनुसी उलिबनो मोइदा मोइदि सा ngaktani सा ngakta सा दा मिनुसी उतपा हौनादे सा हाइबा सा सिदि मी मसक खंगदोइ नतेबा को सादी सा ओइना लei ताबा मी दि मी ओइना leiba ताबा आरुरगा उरुरगा आइदि याम साउनिंगेबा साखिबा मयामना कोक्त्रेबा हौजिक फौबा मोइदा अफबा उतखियन हेक तारकपदा को अखोइगी मियोइ तरतु निंगसिंगेबा मरा लेजदबा कैसो मरा लेजदबदो तथीन हातोक पिरखिबसिंगदो यामना निंगछंगेबा यामना निंगजंगेबा कदबै निंगजंगोइदोइनबा खोइ थवाइसे पोकोक चाइएबा थादोखियन ताबदा हा मोइदि हराव हराव चलमनी मैतै अपंगबसिंगने थादोरए हाइना हा दो अखोइगी मैतै अमा मोइने हेक थाहिबदा थादोरखिब्राबा अदुगा मोइगी मचिन्दैदि हाइ हा येगनाबाबु ओइरदि आंगांग सोइसुनो अहन सोइसुनो हातोकनि आइदना मदुगी वादुमा तारगसु अखोइदा यामना चाइएबा कइनादि मोइना ngasi अहन्दी लाइरना अंगांग फावबो थादोरक्ति अंगांग फावबदा मिनुसी थमक्त्रगा करिगी अखोइ इचिनाव मैते इचिनाव करिगी मखोइदा मिनुसी थमिनोबा मखोइदा मिनुसी उतपीगनोबा मखोइगु मसादा मिनुसी उतपीगनोबा मोइदो मादो फारगा हातु हाइबा नते फु हाइबसु नते नुपी अंगांगदा खुद थारोय हाइनबु फारगा थादोखरबनिना करी ओइनियाबा हाइबसे अफबो खलुबदुना थादोखिबनेबको मयाम चुमी आइदि अखोइना सुमाइना मखोइगी नुपी अंगांगदा सोक्तबा मखोइगी नुपी अंगांगबु टेक्ता काइदना मतु नामम सोक्तन थादोखपिगिबा अदु ओइरगा तारगदि कुकी सिंगसे ज्ञान तारकदरा हाइबगी फिबमदा थादोकपनेबा को आइगी इसादगी अखंग खरा हाइजरमगेबा को अदुबु थादोखिबे मतांगदा खलुरगदि थवाइसे पोकोक चाइएबा
ꯃꯈꯣꯏꯗ ꯑꯐꯕ ꯈꯜꯂꯨꯕꯒꯤ ꯀꯥꯟꯅꯐꯝ ꯀꯔꯤꯝ ꯂꯩꯇꯦ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯊꯝꯃꯨꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯝꯁꯨ ꯂꯩꯇꯦ ꯃꯥꯡꯖꯕ ꯈꯛꯇ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯠꯇꯦꯕ ꯃꯌꯥꯝꯅꯤ ꯇꯧꯈ꯭ꯔꯤꯁꯤꯡꯁꯦ ꯃꯈꯣꯏ ꯀꯨꯀꯤ ꯅꯨꯄꯤ ꯑꯉꯥꯡꯉꯩꯗꯤ ꯀꯔꯤꯝ ꯇꯧꯈꯤꯗꯕ ꯊꯥꯗꯣꯛꯄꯤꯗꯅ ꯇꯧꯈ꯭ꯔꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯈꯛꯇ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯑꯉꯥꯡ ꯈꯪꯗे ꯃꯈꯣꯏꯅ ꯊꯥꯗꯣꯔꯛꯇꯦꯕ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯕꯨ ꯌꯧꯈ꯭ꯔꯗꯤ ꯁꯔꯥꯛ ꯇꯝꯃꯦꯕ ꯃꯈꯣꯏꯒꯤ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯁꯔꯥꯛ ꯇꯝꯃꯦꯕ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯈꯔ ꯃꯈꯣꯏꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯈꯤꯕ ꯈꯔ ꯀꯣ ꯃꯈꯣꯏꯒꯤ ꯁꯔꯥꯛ ꯇꯝꯂꯦꯕ ꯉꯁꯤꯗꯤ ꯁꯔꯥꯛ ꯑꯃ ꯐꯪꯉꯦꯍꯦ ꯍꯥꯏꯅ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯈꯪꯒ ꯑꯃꯃꯝ ꯎꯈꯤꯕꯗ ꯐꯥꯈꯤꯕꯗ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯖꯤꯔꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯃꯗꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯑꯕ ꯃꯤꯑꯣꯏ ꯇꯔꯨꯛꯇꯨꯒꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯃꯟꯕꯗꯒꯤꯅꯤꯅꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯃꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯈꯛꯇ ꯑꯣꯏꯔꯛꯏꯁꯦ ꯀꯣ ꯑꯩ ꯍꯥꯏꯁꯤ ꯃꯤꯌꯥꯝ ꯁꯥꯗꯤ ꯁꯥ ꯑꯣꯏꯅ ꯂꯩꯗꯣꯏꯃꯤ ꯃꯤꯗꯤ ꯃꯤ ꯑꯣꯏꯅ ꯂꯩꯗꯣꯏꯃꯤ ꯁꯥꯅ ꯃꯤ ꯑꯣꯜꯂꯨ ꯍꯥꯏꯕꯗꯨꯗꯤ ꯄꯨꯟꯁꯤ ꯀꯥꯖꯗ꯭ꯔꯤ ꯀꯣ ꯃꯈꯣꯏꯗꯤ ꯁꯥ ꯑꯣꯟꯈ꯭ꯔꯦꯕ ꯁꯥ ꯑꯣꯟꯈ꯭ꯔꯦ ꯀꯨꯀꯤꯗꯤ ꯁꯥ ꯑꯣꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯃꯤꯟꯅꯔꯝꯁꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃ ꯇꯥꯃꯤꯟꯅꯔꯝꯁꯦꯀꯣ ꯃꯌꯥꯝ ꯄꯥꯎ ꯑꯁꯦ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃꯇꯪ ꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯇꯥꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯁꯤꯒꯤ ꯄꯥꯎꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯑꯗꯨꯒꯤ ꯄꯥꯎ ꯃꯇꯦꯛꯇꯨꯃ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯅꯤꯄꯨꯔ ꯀꯨꯀꯤ ꯏꯂꯤꯒꯦꯜꯁ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯨ ꯊꯤꯡꯅꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯔꯤ आधार कार्ड सक्ताक्से पाइदब कुकीसिंग आर्मी लमी चलनखिद्रेबा कांगपोक्पी चुरचांपुर रोड आधार कार्ड पाइदबसिंग लाइमखों आर्मी चलनखिद्रे हाइनसु थजना ओइरबा पाव मन मखा ताना फोंदोरकली सेनिदनाय मयाम उबिरेदना पावसे यामना नुंगाइरेगी माइकीदगी को ताबददी अदो मयाम ngasigidi video se swaida loisanjarage mathangda amuk pudin laksage bye bye